Channel asina ngasidi mahausadagi itop topthokpa mahau ama oina Shimla haira khangnaba India gi Himachal Pradesh ki konung oiriba sarasigi yamna pukning chingsinba yabori kya toduna lakshari. Shimla haiba wahaisi hek tabaga mipung khudingna thodok hendokna India gi singthaningai oiraba malemgi kachin kaya khudingdagi lamkoibasingna yamna pamna yengba laknariba mafam amani. Sarasigi maramda details khudima video asidagi khangminnasi. Ingchik laba amadi mahusagi phajaba kayana kushinduna lairiba sahar asigi maming asi Shyamala Mata haiba Hindu laining chatpasingi lairembi adugi mingdagi lauraga tholakpani. Lairembi asigi mandir Kalibari temple su manak nakpada lairiba Botani Hill da lairi. Maram asidagi 2018 da Madhya Pradesh government na Shimla dagi Shyamala haina unthoknaba tawramlabani adubu prajana yaningdabadagi thawrang adu tokhibani. Matamamada British na palingai matamdagi hauna British singna summer capital hain khangnarakliba sahar asi Punjab ki konung capital oirami aduga hajikna Madhya Pradesh ki khwaidagi chawa sahar ama oibata natana state asigi konung capital su oiri. Madhya Pradesh ki konung oiriba sahar asi lamdam asigi lalolitik tofam center ama oibada natana culture amasung maimasing tamham sangsingi maroiba center amasu oiri. Sarasi 35.34 square kilometer pak chawi amasung mising yamna wangba sahara mani square kilometer da milising mariga supna chanipan gi changda khundaba sahara mani. Tongan ba lining chatpa mising na khundaba sahara si Hindu lining chatpa singna ngamna khundai chaurakna 93.5% di Hindu amadi Hindu lining chatpa singna khundai amadi Islam, Sikh, Buddhist, Christian amadi Jain na chingba jati sing punna khundamine. Sahara sida maruoina ngangnariba loldi Hindi amasung English ni. Historically yengbada sahara si Indiana ningkha tamdringai mamang amasung matungda thokiba maruoiba thodok wathok kayada sahara siga mari yamna leinai. British na palingai matamdagi officer kaya na mafam asida tattana koiba laklami amasung officer kayagi party tofam isai nongwai amsung harau kumai kaya tofam oirami. Asumna Shimla haiba hill station asi British singi meeting tofam amasu oiraki. Panbe abadi Indiana freedom phangdringai mamangi Shimla Accord of 1914, Shimla Conference of 1945 asina singba history da maru oiba mifam sing asi sahar asi mattagi haurakpham oiri. Ningkha tamba phanglaba matungda Shimla Agreement of 1972 nisingbe yai. Sarasi Zone 4 High Damage Risk Zone da laijarabasu ngasi phawbada malemgi miyamna tattana mafam sida koiba laknaba leptri amasung mafam sida business kidamak lakpa leptri amadi mafam sigi population su aduki matik yangna hengali. Maramdi sarasi mahusagi phajaba amadi kalenthagi matamdana sadaba aduga ningthamthagi matamdasu panging ingdaba mafam oibana leibade yamna nungaiba mafam ama oibanani. Climate wise yenglagasu sahara sigi aying asagi changasi kalenthadana 19 degrees Celsius to 28 degrees Celsius sai aduga ningthamthagi matamdana -1 degrees Celsius to 10 degrees Celsius khatamak oi. Shimlada leba misingbu Shimalets kawi tongan ba jati singna numit humni dagi marini fawba Shimla Summer Festival pangthoi. Sahara si thodok hendongna jati sing asigi handloom amasung handicrafts ki pothok sing asigi damak maming chatli. Shimla gi sal malem gi mising na yamna pamnai amadi Shimla gi saunna saba potlam sing maming chatli. Tourist sing gi pungning chingsinpham oiriba sahara sigi maroiba mafam khara pallabada ahanbada Kalibari temple haiba asi sahara sida yamna maru oiba mafam ama oiba tanatana mandir asi gi akoibada lairiba fajaraba mafam singtharabada Annadale Shimla railway station asina singba mafam sidagi uba fangi. Annadale sahara sigi matondagi feet 1338 haitharaga laiba apikpa mahusagi chinglemba amadi fajaba kayana koshindana laiba tampak macha amani. Mafam sida lairiba Army Heritage Museum asina Shimla da koiba lakliba miyoi singi maruoina yengningnabagi pokhanpham mafam ama oihalli. Indian Institute of Advanced Studies
Shahar asigi yamna maruoiba mahiloisang amani masi Kristado 1940 dagina 1949 fawda sakhiba Viceregal Lodge da lay. Himachal Pradesh State Museum asi 1974 da state lengak na lamdam asigi culture tradition kanabagi damak semgat kibani. Museum asida mafam asigi yamna liraba pahari painting sculptures customs amadi lamasigi textile amasung jewelry gi polam sing preserve tawduna thami. Summer Hill sing ase Simla Kalka railway line dagi feet 3,500 wang mafam da lay. Himachal Pradesh University laibana maram moiraga mafam ase shahar asigi yamna maruoiba mafam ama hoy. Sagat Machon Temple amasung Tara Devi Temple Hindu laining chatpasingi oiba shahar asida laiba mandir singi manungda mandir sing sisu panba yai. Sonjali shahar asigi yamna maruoiba lalolitik tofam center amani. Kufri Charabara Masobara lamkoiba singna yamna pukning chingsinpham oiriba dugumba mafam amani. Lake Bazaar Simla da koiba lakpasingna makhoigi khongchat adu Lake Bazaar hairiba kaithel asi yaudrabadi mapung phade hainai. Kaithel asida yoliba una saba potlamsing amadi kulu sal hairiba innafi makhal asi phangbagi-damak hendok thoidokna kaithel asi maming chatli. Shahar asigi hena singthaningai oiribadi malemgi saknairaba mioi kayagi pokpham oiramliba asisu amani. Lady Constance Bullier, Lytton, writer and activist; Robin Jackman, former England cricketer; MMKE, novelist; Anupam Kher, Bollywood actor; Rahat Kazmi, Pakistan TV actor; Jamelia Messi, British actress; Javed Ashok Kazi, former director, ISI. Asina singba saknairaba mioi kayagi pokpham lamdam amasu oiri. Loinana malemgi fawro mioi kayasu shahar asida lairik tamdana saknaiba oikhibagi wari lay. Mayang Anand, actor, author and designer; Muhammad Hamid Ansari, former Vice President of India; Ruskin Bond, author; Prem Chopra, Bollywood actor; Mira Nair, filmmaker; Jamal Khwaja, Indian philosopher. Asina singba malemda mafam chawna kanma ngamgraba mioi singna mahai masing shahar asida tamkhi haibasina shahar asigi magun wangkathalibani. Masini ngasigi content asi kamdobage haibadu mayamna comment box ta phongpiramu. Channel asibo ahanbe yengbiriba mioi singna subscribe, like amasung share tawbiramu. Mathangi video da nungaiba content kaya poduna laksege ngasigi di loisinjarage yengbiriba singbu amuk thagatchari.